Kuki Singna Makhagi Lambida Athingba kaya Thamlabasu Chief Minister Yumnam Khemchand CHURACHANDPUR THUNGKHRE Chief Minister ngasi ayuk pung 10 makhai helakpada helicopter tongduna Thalon Assembly Constituency ki ex MLA Vungzagin Valte gi aroiba mathau mangam pangthokpagi thoramda saruk yaduna laikhidrabagi mafamda ikai khumnabu utkre Thoramasi ki tamakta Chief Minister na Makhagi Lambida chatnaba hotnabada Kuki militant sing UKNA amadi Kuki CSO singna boycott tawduna Kuki singna mafam kayada lambi thingbagi thabak chathaki Chief Minister Khemchand CHURACHANDPUR thungbaga Laikhidraba ex MLA gi yumda chatki mafamadu da Chief Minister bu District Administration yauna Zomi Council na taramna oki loinana Chief Minister na luchingduna lainga ki luchingba imung manung amadi miyamna Laikhidraba bungzagin gi mafamda laikatuna ikai khumnabu utki Laikhidraba ex MLA gi thawai yawdraba hakchang adu miyamna New Lamka Cemetery da aroiba mathau mangam oina leiron changani hairi panbayai CHURACHANDPUR Chief Minister lakani haibigi pau tabada Haukiba numiki numitangdagi hauna Kuki Singna irang hauki security ki checks in thorang oina masing yamlaba Central Force singna CHURACHANDPUR chapada Kuki Singna Lambida uwa pashinba amadi mai thaduna lambi thingki Chief Minister ki khongjai ki mayokta CHURACHANDPUR town da total shutdown ki khongjang changshinduna school lenga ki office dukan kaithel sing thong lonari adumoina mak pamdaba thodok thokpagi paudi leitri